State asida IT gi oina special economic zone SEJ ama LEIRABANINA MAPAL Da Thabak Touriba State asigi IT entrepreneur Shing Manipur Da Hallaktuna Thabak Toubada Achouba Mateng ama Oiragani HAINA NIELIT IMPHAL gi Executive Director Dr. YUMNAM JAYANTA PHONGDORAKLI Wafamase Cyberla 2025 HAINA Mingthonba Information Technology gi kumhai ama hodokpagi thoromda mahakna paumi singda phongdokhibani Akampata Laiba NIELIT IMPHAL da ngasidagi mathang thagi ama fauba chathagadaba IT Festival hodokpagi thoromda Dr. YUMNAM JAYANTA hai Cyberla 2025 asi IT gi kumhai amane Festival asida IT gi lamda mahi masing tamliba mahairoi singi tongan tongan ba thorom kaya pangthokani Thorom sing asigi manungda mahairoi singi OINA drone competition coding competition hackathon Circuit design competition amate painting competition achingba yauri Festival asida IT ki expert singna mahairoi singda IT ki anuba lausing kaya pigani haina mahakna phongdokhi mahakna makhata na hai kumza lisingani tarani thoi tarau humdoi aduaidagi state asida IT policy laikre policy asigi makhada IT ki lamda ahenba meeting thamduna state asida IT park linkhatle Park asida Manipur ki haurakliba IT professional singna masa masagi unit sing hangdoktuna thabak tauba yabagi khudong chaba piri amaromda state asida linkhatliba IT special zone SEJ ase MAPAL lamgi company yauna MAPAL da thabak tauduna leiriba IT professional sing Manipur da Hallaktuna Thabak Toubada Oiragani haina mahakna makhata khi Manipur gi si 2012-13 adai IT policy legre IT policy sida youth amana adagi district amana IT department dagi state government dagi kari kana gadaba adugi matung ina IT park leire sida khoi startup leiba ngang sing sina rent macha ma piraga masagi startup hangdokba yaba aduga special economic zone haidaraga di international level da sarkare kargumba achouba company sing sina laaga 200 seat loraga 300 seat loraga moigi company hangdokpa aduga sidagi import export to da state government na mateng pangba aduna aikhoigi staff sing sina natragana aikhoigi students sing sina youth sing sina combined toraga staff amati students sina combined toraga makhona business prospect leba taragadi scheme sigi makhada yamtina nominal oiba rate ta IT zone manung sida special economy zone manung sida mogi business to yagani mapandagi company la aga ko mapandagi company la aga without much complication rules and regulation to ease toraga thame hajabani aduga akhoi maitai misa mapanda lebiriba puna bombe da leriba natrangna US America Japan da leriba moisu sigi special economy sida zone machama unit machama moigi su company hangdokpa ngamgani aduga simaina hangdokpa taragadi Manipur gi youth sing si special economy zone manungda thaba dum phangba IT park manungda dum thabak phangba adudugi plan Ngasigi thoramatu da Manipur lenga ki IT department ki secretary Thokchom Kiran Kumar NIELIT IMPHAL ki executive director Dr. YUMNAM JAYANTA Babina group of companies ki chairman and managing director Dr. Thangjam Thabali department of IT ki director Nambam Deben amate NIELIT IMPHAL ki academic ki head su oiriba scientist Dr. Angom Bubunet mathang sitna chief guest president amade guest of honor oina saruk yakhe